खुरमजरी कॉफी विद टाइम्स ऑफ मणिपुर में डाइबरी सिंह अहम तरा मौसरी मसे कुना परिंगने जथरइबा कॉफी विद टाइम्स ऑफ मणिपुर दा यामना नहा ओइरिबा अदुगुम्बा हंदकता नवंबर थादा श्रीलंका दा पांगथोकिबा एशियन यूथ कॉन्फ्रेंस दा सरुक यारुबा अदुगा तोवान तोवानबा अवार्ड क्याम से फंगलाबा अदुगा मसामक्सु अखोई इंजीनियरिंग दगे हौरा कांदा अखोई यूथ सिंह असी करम मैगेदि पुगदगे अमसुंग कमहाइन तौदुना अखोई स्टेट सिदा अहोंग पुरकदगे हाइबा अचौबा थौदांग लौरिबा यामना नहा ओइरिबा ओलिवर मोइरांग थेमनी ओलिवर तराम नोक्सरी खुरुमजरी अहमद टाइम्स ऑफ मणिपुर अमसुंग कंगलाइपाक मणिपुर की चिंगमी तमी निगोल मचा अखोई फुरुप खुदिंगमकपु अहमद खुरुमजरी ओलिवर मरुइना हुखिबा अक्टोबर की तांग अनिदा अखोई टाइम्स ऑफ मणिपुर हाइबा मणिपुर की अहानबा प्राइवेट सैटेलाइट चैनल असी मणिपुर की चीफ मिनिस्टर एन बिरेन लॉन्च तौबिदना हबजी मालेम की लेबाक निफुम दोइदा अखोई टाटा स्काई की खुथांगदा चैनल नंबर 1973 दा अखोई येंगबा फंगे मरुइना मणिपुर की कल्चर ट्रेडिशन लेजरिबा सानो खोनबगी लमदा मयाम सिंग असी अखोई मालेम दा सक्ताकनब होनबदा लमजिंग ग्रुपना अचौबा थौदांग लौदना हाइरिबा स्टेप असी चंगखिलकपनि असुम चंगखिलकपा स्टेप असिदा ओलिवर की कई मो लई एज ए मणिपुरी अमोइना एज ए अवार्डी अमोइना कई मो लई दा आइगी मोददी लमजिंग ग्रुप की सिगी मपुजे अखोई जेकी मंगांगचा आइना सुम थिजलुबा कांदा नहा यामना ओइरमे चही कुनगा मरी खतंग ओइदा गायमे आइगा चमाने अदा आइना जु यामना पामजाबा अखोई एंटरप्रेन्योर अमा ओइना थबक थिबा नतबिदा थबक पीबगी हाइनबी अदुदगिदि चाखतनबा तौबुजे अदुना टाइम्स ऑफ मणिपुर की जेकी मंगांगचादि आइगिदि ngasidagiди aina aigidi friend amo oina role model amo oina laujare adudagidi yamna nungai nahajingi puning thogol pi damokta nahajingi damokta di achauba icon ama mana oiba ngame haibado manipur iramda manipur jodi mana ulle oliver maruina khoi engineering da changakpani btech adega te te me ama mtech hajilochana kana tawri engineering department da changamatung da akhoi हजिक फाउदा करी करी अखोई कॉन्फ्रेंसिंग सरुक दारे करी करी लमदा सरुक जातना अदुगुम्बा अखोई तोंगान तोंगान बा इशू सिंग दा अखोई खनाबिरुरे सबलमना हाइचाबा कांदा आइजे सुम नहा ओइंगै दगी कई कई अवार्ड लौजाबा गितंग वाना तबिदा मयामांगदा थोगा वा ngangjaba adudagidi represent tawjaba college represent tawjaba smain tawbu jam pamjai adu class 10 bauti adumaina tabli honar pakandagidi 11 12 che Bangalore tamjare aduga mayamangda sum thokpa hojare aduga BTech tampa kanjidagi Andhra Pradesh da BTech tampa kanjidagi aina sum akhoi engineering level da technical phase gumada paper presentation poster presentation aduga model making mayam amada aina akhoi college represent tawbo aina chatlaga aina saru yajarui aduga akhoi college to isak takjarui aduga yamna thwai nongai ba mana aina ahamada di da aiju khangjada bani na ne yam soire award ka je phangakte ahamada aina participate tawrubagi certificate amakak pire participation na adu de adum pi doine ba yamna harawi adu moktang phangba mokta adu kona soira kandagi di kona di first prize adum tare aduga aina saina akhoi saksi tongan ba muju oibina ne moina nusibiraga college mayam da nusibiraga wa khara ngangamu kaina haiba kanda iram da manipur je adum ina ai manipur da ina adum palla ngangamba hana technical level da award mayam ama lojare अरे मखाता ना कोई तोन बा कंट्री सिंग दा हाइबा तारे करी करी दा सरुक यावरे हंदक तबुदी नवंबर थादा श्रीलंका दा चतना अदुम्बा भारत की रिप्रेजेंट तौदना सरुक जाबिरु सिगी ममांग ददी करी करी सरुक जाबिरु हंदक की श्रीलंका चपजिदी तसेन हायर कांदा दा केनो थर्ड टाइम फोर्थ टाइम सुबो रमगनी बा अहान मदा अखोई सिविल इंजीनियरिंग कॉन्फ्रेंस सिविल कोन अना इस्तांबुल दा पांगथोकपा अदु कांदा जु aina sum link amda changaga thajan jarui aduga hanagi resume biodata question mayam hangi pangkhan da khanba yadamina aina thagaluba mayam duna moina selection phangaga aije mamang 2017 gi February thada Istanbul chalui adugi matungda Nepal chacharure Thailand chacharure adumaina hoi international level da adumaina yamdri national da di Mumbai da kaida mayam chalure मरुना हारिबा कॉन्फ्रेंसिंग द खनरिसे करी करी इशू सिंग याम खनै तोंगान बा थीम लेरंगनी ngasi श्रीलंका दा पांगथोकदा थीम अमा लेगनी अदुगा बैंकॉक दा पांगथोकदा थीम अमा लेगनी इस्तांबुल दा पांगथोकदा थीम अमा लेगनी करी करी इशू सिंग दनो हाजि याम कना खोइ जि वर्ल्ड की ना यूथ सिंग जि नै रहिसे इस्तांबुल दा पांगथोखिबदुदि सिविल कोन अदुना कोइ इंजीनियरिंग gi ओइब्रिना माइ थीम दिले जदरे अदुम सिविल इंजीनियरिंग मै कॉन्फ्रेंस अमा ओइजगरे अदुगा सिगी मतंग लाक्सा तारगदि हंदक किसी सेकेंड साउथ एशियन यूथ समिट ने फर्स्ट साउथ एशियन यूथ समिट से इंडिया की ओडिशा दा पांगथोकी अदुदना मागी थीम जे क्रिएटिंग अ सस्टेनेबल फ्यूचर हाई अदो हंदक किजना क्रिएटिंग अ सस्टेनेबल फ्यूचर इन द फ्रैक्चर्ड
साउथ ईस्ट एशिया हाइबनेबा साउथ ईस्ट एशिया जिदा अखोगी अनमना चाखुत्तबा हाइदे डेवलपिंग कंट्री मैम अम लै मसी जिंगजिदा अखोई नहा जिंगना थेंगनाइबा प्रॉब्लम मैम अदुदगिदि कै कै तौबा याबा मैम दो अखोगी रिप्रेजेंटेटिव मैम दुना खनबा मिफम अम ओइबा अदुमाइना खनबगी प्लेटफॉर्म अम पीबा वाने कई कई नो हजी यूथ के लेबा इशू सिंग से मालेंग तोान तोानबा कंट्री सिंग रिप्रेजेंटेटिव लापनी मालेंग यून हजी लेबा यूथ की इशू से तोान तोानबा लेरे ड्रग की इशू लेरे मैम लेरे सुमाइना अखोगी सोथरिबा साउथ एशिया सिदा साउथ एशियन कंट्री सिंग लेबा सिंग से अखोई सोथबा यूथ मैम सु लेरी इवन बर्मा की लेबा फिल्म लेबा तोान तोानबा थाईलैंड की को अदगी इंडोनेशिया की लेबा मैम सिंग असी येंगाकांदा अखोइना कदाई फाउदा करी एरिया दा ट्रस्ट पीरगदी अखोई यूथ सिंग से इन अपर लेवल दा पुखलक याब इशू खमीदना इवन अखोई नॉर्थ ईस्टर्न स्टेट के भारत के चिदाई लमदम मैम से खंगनब होनबद इनाउगी अचौब रोल याबने एज वेल एज मधुद खनबसे मर करी करी इशू खनी कंट्री कंट्री की रिप्रेजेंटेटिव मैम लाबैना अखोइदा पुनिंग लौसिंग ओइहौवेबा अखोइना खलिजना मणिपुरदा लेरे इंडियादा लेरे हागा इंडिया की प्रॉब्लम सिका खलुएबा अखोइदेना साथी साथी प्रॉब्लम मैम नेमेबा अखोइ इंडिया की प्रॉब्लम जे करिनो हायरा कांदादी अखोइना सुम रिसर्च तौजबा कांदा एवरी ईयर जे इंडिया दा चाही खुदिंगी इंडिया दा अखोइगी इंजीनियरिंग दंगदंगदा ग्रेजुएशन जे लाख की मथकता पास आउट तौवे लाख की मथकता दी सरकार नदी थबक तो पीबा ngamoi अदुइ मरमदा म खनै अदुइ मरमदजु अइना हक्थेंगना मलेशिया की यूथ अफेयर्स एंड स्पोर्ट्स मिनिस्टर मलेशिया यूथ अफेयर्स एंड स्पोर्ट्स मिनिस्टर याम नहाने माजु साइड सिदी कना अइना अवार्ड एंगोंदा अवार्ड पिरकपा केनो जी मिनिस्टर जे चाही कुन मान एंगोंदा अवार्ड पि मतमदा चाही मा चाही कुन मरी सुरे अदु ngrang नहादा मागी चाही कुन मंगा सुगी दंगाइदि नहानी अदुदगिदि मॉरिशियस की यूथ अफेयर्स एंड स्पोर्ट्स मिनिस्टर गजु हक्तिंग नवाई सना जायेबा मोय मोयदगी चमानबा अखोइगी थीम जे करिनो हायर कांदा अखोइना हेक हाइनाबा कांदा youth are the future of the society hainidana youth are the future of the society je haibi ganu haibo present ohelo haibo nahani malaysia youth affairs and sports minister je kun mari khatan nahane bo society future taw lai taragadi present ti kamaina tawni masi ji ma india gi oina thabak je akoina handak ta jo akoi engineering gi thabak ko wala 270 maina kauri pass out every chahi khuding gi lising ma pass out tawi चनीगा खुमद्रा मंगा मुति मोइदि फंग्रनी लेमहौरिबगी कमाय तौताबा दुदि सरकार द सुम डिपेंड तवर लेयरबि सरकार दजु वारकपा ला करी लाइरबा लमजु ओइरबना थबक चोद माइना ngamjadaba aduna akoina haijaning badi moi mantri ke na harpa kana chamanaba hiram je kai ha kai matamda thabak thigano thabak thibai muta nahakna oina thabak pina bo hono nahakna oina thabak to create tau haire adaga haina bamju lai akoigi american gi hana president oiramba mana kamaina hagi matamda सरकार दा अखोइना तांग डिपेंड तो मुता सरकार ना अदु तो बिदे अता तो हैबिंग मुता इट्स नॉट अबाउट व्हाट द गवर्नमेंट डू फॉर यू इट्स अबाउट व्हाट यू कैन डू फॉर द गवर्नमेंट नंगा सरकार दा मुता करी तौर इमा लेपा की दा मुता करी तौर गे हैबजे मसीजी दा ओइना मरु ओइरगा लोसल लुना चमाना पौता अम ले अदु अतै तै लमगदा बांग्लादेश दा थाईलैंड दा केदि लापो मयाम दो मोइगी ट्रक की इशू मोइगी मयाम अदुम खनरे यामना नुंगाइ प्लेटफॉर्म अम ओइ मरुइना ओलिवर लाक्सनिंग सी अखोई मणिपुर सी अदुगुम्बा ब्रह्मागा नंगनबा थाई सिगी लेबा अखोई गोल्डन ट्रायंगल सिदा अचोबा निसागी अदुम जगह अम लेरि अदुगा मसी फारगा चलगा अखोई तोंगा तोंबा ड्रग सिंगसे अखोई मोरेरम दे थोलेबा मैम फारगा चलगा मैम तौकांदा अखोई मणिपुर सी मसी युमथोंग खुदिमकते हाइबि हाय निसा सिनदबा ड्रग सिनदबा लाना सिनदबा ड्रग से एब्यूज तौबा मैम अखोई युमथोंग खुदिमकते लेराबनि नासि इंखलिबा नासिंदा हजि येंबियो इबन लेकाय दो गिरा मोरगिरा मा तौमदमदा स्वाइसिदा एजे यूथ अमोइना कमाइन तौदना अखोइगी निसागी पाक्ता लेरिबा नहासिंगसे मसी थैदोंनबा मसी लापथोनबा करी करी होनबा तंगाइ फदेबा ले हेना खल्ली ओलिबा गोलिबा यामना लाइबग थी अखोइगी मणिपुरगी यूथ सिंगजे उपाय जु लेजरुदबा इसामक्तजु प्रॉब्लम जे थोय हौजि हौजिदा जैना सिंग इंटरव्यू लापा कांसिदा युमदगिदि गांगहौरिबने ngरangदजु युमदजु गांगाइने अखोइगी अहल लमनजिंगी अखोइगी मगी वखललोंददि समाइना इचा नुपाजे आइगी चिनाउजे तरेत ने इचे तरु नुपा इथंदने अदुना इमा इपानजु याम चेक्सना करी हाइनी सोइगी गदरा हाइना तौजै अदगा अखोइ जे यामना नंगना जो होर अखोइ माइ पाजिंग जे यामना नंगना होरपदना अखोइ बाबा जे इंजीनियरिंग तंबा मतमदुदा माजे इंजीनियरिंग याम तमनिंगे हाइ तंबा फंगखिदे अखोइ बागी मोइ मसिम नाउजे तरु ओइबा अखोइ बाबा ना नुपादा अहन नुपा मरी अदुगा इने अनि अमगा इने अनि दिजु योम पांद्रे इने अहन जिना चै कुनगा माथोइ सुरप कांजिदा अखोइ कका तोम बजे पोकपा अखोइ कका तोम जे पोखिबा कांजिदा इपुज लेगिदरे इबोच लेगिदरे अदुना इने अहनजिना चही कुन माथोइ हाइजे अखोइ मखा मखा ओइदोइनेबा मखोइ मसिम नाउ मंगा तरु होइ मंगा तरु चे यंगजलगा दमाइन लेरकपनिना
ꯌꯨꯝꯁꯨ ꯄꯥꯜꯍꯧꯗꯦ ꯌꯥꯝꯅ ꯅꯪꯅꯁꯨ ꯍꯧꯔꯛꯑꯦ ꯂꯩꯔꯝꯃꯤꯕ ꯈꯔꯗꯨꯁꯨ ꯌꯣꯟꯊꯣꯛꯑꯒ ꯏꯄꯨ ꯏꯕꯣꯛ ꯂꯥꯏꯌꯦꯡꯕꯗ ꯆꯪꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯅꯦꯁꯤꯅ ꯐꯤꯒꯤ ꯂꯝꯁꯤꯗ ꯍꯧꯔꯛꯄꯅꯦ ꯏꯅꯦ ꯃꯁꯥꯃꯛꯁꯤꯗꯤ ꯑꯩꯒꯤ ꯑꯥꯏꯗꯣꯜ ꯑꯣꯏꯖꯩ ꯏꯅꯦꯗꯒꯤ ꯀꯔꯤ ꯄꯥꯎꯇꯥꯛ ꯐꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯌꯧꯅ ꯊꯤꯖꯤꯜꯂꯨ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯨꯝ ꯑꯍꯜ ꯂꯃꯟꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯣ ꯑꯗꯨꯗꯩ ꯍꯟꯗꯛꯀꯤ ꯑꯦꯁꯣꯒꯤ ꯑꯦꯛꯖꯥꯝ ꯀꯧꯔꯛꯇ꯭ꯔꯤꯁꯤꯗ ꯀꯣꯆꯤꯡ ꯇꯧꯔꯣ ꯑꯦꯛꯖꯥꯝ ꯊꯥꯔꯣ ꯐꯥꯎꯍꯟꯅꯕ ꯑꯦꯛꯖꯥꯝ ꯊꯥꯎꯁꯤꯅꯤ ꯗ ꯑꯩꯕꯨꯗꯤ ꯐꯥꯎꯈꯤꯕ ꯌꯥꯏꯑꯕ ꯃꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ 270 ꯈꯛꯇꯅꯦꯕ ꯑꯩꯕꯨꯗꯤ ꯐꯥꯎꯈ꯭ꯔꯅꯤꯕ ꯐꯥꯎꯔꯦ ꯈꯜꯂꯁꯦꯕ ꯂꯦꯝꯍꯧꯔꯤꯕ 700-900 ꯂꯤꯁꯤꯡ ꯃꯌꯥꯝꯗꯨꯗꯤ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯕ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯁꯣꯜቭ ꯇꯧꯒꯅꯦꯕ ꯑꯩꯒꯤ ꯏꯃꯨꯡꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚ ꯇꯧꯒꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯃꯥꯏꯅ ꯁꯣꯜꯚ ꯇꯧꯗꯣꯏꯅꯦꯕ ꯅꯍꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛꯁꯦ ꯇꯉꯥꯏ ꯐꯗꯅꯃꯛꯀꯤ ꯊꯕꯛꯁꯦ ꯂꯩꯇꯦ ꯊꯕꯛꯁꯤꯁꯨ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯒꯤ ꯂꯝꯗ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔꯕꯨꯗꯤ ꯌꯥꯝꯅ ꯇꯧꯅꯔꯛꯑꯦ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯒꯤ ꯂꯝꯁꯤꯗ ꯏꯁꯥꯅ ꯑꯣꯏꯅ ꯊꯕꯛ ꯄꯨꯊꯣꯛꯆꯔꯒ ꯊꯕꯛ ꯑꯣꯏꯅ ꯄꯤꯅꯕ ꯍꯣꯠꯅꯖꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯖꯒꯦꯗ ꯑꯩꯒꯤ ꯏꯁꯥꯃꯛꯀꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖ ꯇꯥꯔꯒꯁꯨ ꯑꯩꯗꯤ ꯑꯩꯈꯣꯏꯅꯤꯅꯦ ꯑꯍꯟ ꯃꯣꯏꯔꯥꯡꯊꯦꯝ ꯁꯇ꯭ꯌꯚꯥꯃꯥꯗꯦꯕꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯔꯣꯜ ꯃꯣꯗꯦꯜ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯩꯅ ꯑꯗꯨꯝ ꯄꯟꯖꯩ ꯑꯩꯒꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅꯤꯅꯦꯅ ꯆꯍꯤ 12 ꯍꯧꯖꯤꯛꯁꯦ ꯆꯍꯤ 60 ꯍꯦꯜꯂꯦ ꯆꯍꯤ 90 ꯐꯤꯒꯤ ꯂꯝꯁꯤꯗ ꯊꯕꯛꯁꯦ ꯁꯨꯔ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 10-15 ꯐꯥꯗ ꯉꯥꯏꯔꯤ ꯑꯗꯨꯒꯤ ꯃꯍꯩ ꯌꯥꯟꯖꯔꯛꯄꯗꯣ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯅꯤꯅꯦ ꯑꯃ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯑꯇꯩ ꯀꯅꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯎꯔꯨꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯅꯤꯅꯦꯗꯒꯤ ꯑꯗꯨꯝ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯅꯨꯄꯤ ꯃꯁꯥꯃꯛ ꯑꯣꯏꯔꯒ ꯃꯁꯥꯃꯛꯅ ꯁꯤ ꯌꯧꯅ ꯉꯝꯃꯛꯑꯒ ꯁꯣꯁꯥꯏꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯀꯩ ꯄꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕꯁꯤꯕꯨ ꯑꯩꯅ ꯈꯟꯖꯩ ꯑꯩꯈꯣই ꯅꯤꯅꯦꯒꯤ ꯐꯤꯁꯦ ꯑꯩꯈꯣই ꯅꯤꯅꯦꯒꯤ ꯏꯌꯣꯡ ꯐꯤꯗꯒꯤ ꯑꯩꯈꯣꯏꯗꯤ ꯏꯌꯣꯡ ꯐꯤꯗꯒꯤ ꯍꯧꯔꯛꯄꯅꯤ ꯐꯤ ꯁꯥꯔꯒ ꯍꯧꯖꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯕꯁꯤꯁꯨ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯤꯅꯦꯒꯤ ꯃꯁꯛꯁꯦ ꯑꯩꯅ ꯈꯪꯕꯤꯕ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯂꯥꯏꯔꯤꯛꯁꯨ ꯍꯩꯖꯗꯦ ꯑꯃꯁꯨ ꯇꯧꯖꯗꯦ ꯑꯩꯈꯣই ꯅꯤꯅꯦꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯨ ꯂꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯃꯄꯥꯟꯗꯁꯨ ꯊꯣꯛꯄ ꯉꯝꯖꯗꯦ ꯑꯩꯅꯗꯤ ꯈꯔ ꯈꯪꯖꯔꯨꯕꯒꯤ ꯊꯣꯛꯆꯕꯅꯦ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕꯁꯤ ꯊꯝꯕꯤꯔꯤꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯁ꯭ꯇꯦꯇꯁꯇ ꯂꯩꯔꯤ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯒ ꯄꯣꯏꯟꯠꯇꯨꯗ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯄꯣꯏꯟꯠꯇꯨꯗ ꯍꯧꯖꯤꯛꯁꯦ ꯂꯥꯛꯑꯀꯥꯟꯗꯅꯦꯀꯣ ꯌꯨꯠꯁꯤꯡꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯅꯤꯅꯦꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯂꯧꯔꯒꯅꯦ ꯉꯁꯥꯏꯒꯤ ꯐꯤꯁꯦ ꯑꯩꯅꯅꯦꯀꯣ ꯑꯍꯥꯟꯕꯒꯤ ꯌꯨꯠ ꯁꯃꯤꯠ ꯌꯥꯎꯔꯛꯄ ꯀꯥꯟꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯐꯤ ꯇꯧꯏ ꯑꯩꯈꯣꯏꯁꯨ ꯄꯨꯊꯣꯛꯄꯤꯒꯦꯔꯥ ꯀꯥꯏꯅ ꯍꯥꯏꯔꯨꯕ ꯃꯣꯏ ꯅꯨꯡꯁꯤꯕꯤꯗꯅ ꯌꯦꯡꯒꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯁꯦꯝꯄꯜꯁꯦ ꯊꯥꯔꯨꯏꯕ ꯑꯗꯨꯅ ꯃꯆꯨ 3ꯅ ꯕꯣꯔꯗꯔ ꯆꯦꯟꯕ ꯐꯤꯁꯦ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯃꯦ ꯍꯟꯗꯛꯁꯨ ꯁꯄ꯭ꯂꯥꯏ ꯇꯧꯋꯦ ꯎꯠꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏꯗ ꯑꯩꯅ ꯍꯥꯏꯁꯦ ꯐꯤ ꯂꯩꯖꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯗ ꯑꯗꯨꯝ ꯇꯧꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯩꯔꯤꯅ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯑꯦꯁꯣꯗꯣ ꯑꯃꯨꯛꯀ ꯇꯧꯔꯨꯗꯨꯅꯣ ꯑꯦꯁꯣꯕꯨꯗꯤ ꯊꯥꯒꯦ ꯊꯕꯛ ꯑꯣꯏꯅ ꯇꯧꯅꯕ ꯇꯧꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯊꯕꯛ ꯄꯤꯖꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯅꯕ ꯇꯧꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯕ ꯇꯧꯁꯦ ꯊꯕꯛ ꯑꯣꯏꯅ ꯄꯤꯅꯕ ꯇꯧꯁꯦ ꯅꯍꯥꯁꯤꯡꯁꯤꯗ ꯊꯕꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯥꯐꯨ ꯀꯌꯥ ꯄꯤꯔꯛꯏꯀꯣ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗꯁꯨ ꯌꯥꯝ ꯐꯖꯕ ꯁꯤꯟꯁꯤ ꯎꯔꯤ ꯁꯤ ꯀꯩ ꯂꯝꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯣ ꯑꯗꯣ ꯅꯦꯄꯥꯜ ꯃꯥꯜꯂꯤ ꯈꯟꯕ ꯌꯦꯡꯕꯗ ꯀꯩꯅꯣꯗ ꯁꯤ ꯁ꯭ꯔꯤꯂꯪꯀꯥꯒꯤꯅꯤ ꯁ꯭ꯔꯤꯂꯪꯀꯥꯗꯁꯦ ꯍꯟꯗꯛ ꯆꯠꯂꯨꯕꯗꯣ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯃꯟꯇ꯭ꯔꯤꯅꯤ ꯁꯤꯗ ꯄꯤꯕ ꯌꯥꯝ ꯐꯖꯕ ꯅꯪꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯅꯥꯠꯀꯤ ꯑꯩꯈꯣꯏ ꯐꯩꯖꯣꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯪꯒꯄꯥꯟꯒꯤ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯄꯤꯔꯤꯕꯁꯤ ꯀꯃꯥꯏꯅ ꯀꯔꯤ ꯐꯤꯜ ꯇꯧꯒꯦ ꯁꯤꯗ ꯃꯈꯣꯏꯗ ꯗꯁꯤꯒꯤꯁꯨ ꯌꯥꯝꯅ ꯂꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯊꯨꯒꯥꯏꯅꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯅꯦꯕ ꯃꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝꯗꯤ ꯁꯛꯀꯗꯧꯔꯤꯕꯅꯦꯕ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝ ꯁꯛꯐꯝꯗꯨꯗꯅꯦ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇꯧꯔꯣꯏꯁꯤꯔꯥ ꯈꯜꯂꯦ ꯇꯧꯔꯒꯦꯇ ꯃꯁꯤꯗꯤ ꯑꯍꯥꯟꯕꯅꯤ ꯑꯩꯅꯁꯨ ꯁꯤꯒꯤ ꯃꯟꯇ꯭ꯔꯤꯁꯦ ꯃꯃꯥꯡ ꯆꯍꯤꯗꯒꯤꯁꯨ ꯑꯩꯅ ꯁꯨꯝ ꯈꯪꯉꯛꯄꯗꯒꯤ ꯑꯩꯅ ꯎꯅꯖꯒꯦ ꯀꯥꯏꯅ ꯋꯥꯈꯜꯗ ꯁꯨꯝ ꯂꯩꯗꯅ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯅ ꯑꯩꯅ ꯑꯁ ꯎꯅꯔꯗꯤ ꯐꯪꯅꯤꯗ ꯀꯥꯏꯅ ꯇꯧꯕꯗꯨꯅꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯅꯅꯦ ꯇꯧꯔꯒꯦꯇ ꯃꯁꯤꯗꯤ ꯇꯧꯔꯒ ꯑꯩꯅ ꯈꯨꯗꯛꯇ ꯗꯥꯎꯟꯂꯣꯗ ꯇꯧꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩꯁꯦ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯏꯃꯥꯅꯤꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯃꯣꯏꯒꯤ ꯏꯁꯩ ꯊꯥꯐꯝꯗ ꯄꯤꯁꯜꯂꯦ ꯑꯗꯨ ꯀꯥꯟꯗ ꯑꯩꯅ ꯑꯩ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯥꯎꯁꯤꯅꯦꯕꯀꯣ ꯊꯥꯔꯛꯇꯦ ꯃꯣꯏꯁꯨ ꯈꯟꯖꯥꯟꯅꯔ ꯂꯩ ꯊꯥꯔꯛꯑꯣ ꯁꯤꯅꯤ ꯑꯩ ꯊꯥꯔꯛꯇ꯭ꯔꯤꯈꯩ ꯀꯥꯗꯦꯕ ꯊꯥꯔꯛꯑꯀꯥꯟꯗ ꯀꯥꯈꯠꯂꯦ ꯑꯗꯨꯀꯥꯟꯗꯒꯤ ꯑꯩꯅ ꯁꯤ ꯊꯥꯡꯒ ꯄꯤꯔꯤꯕ ꯂꯦꯡꯌꯥꯟ ꯐꯤꯒ ꯌꯥꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯂꯧꯔꯨꯕꯗꯪ ꯌꯥꯏꯑꯕ ꯑꯦꯋꯥꯔꯗꯇꯣ ꯁꯛ ꯇꯥꯛꯑꯝꯕꯗꯣ ꯃꯟꯇ꯭ꯔꯤꯒꯁꯨ ꯍꯧꯇꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯤ ꯑꯗꯨꯅꯤꯅ ꯁꯛ ꯇꯥꯛꯑꯝꯃꯦꯕ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯅꯅꯦ ꯄ꯭ꯔꯣꯇꯣꯀꯣꯜ ꯊꯨꯒꯥꯏꯔꯒ ꯇꯧꯋꯦꯕ ꯃꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯕꯤꯔꯒ ꯈꯨꯄꯥꯛ ꯈꯨꯏ ꯃꯌꯥꯝꯅꯗꯤ ꯐꯖꯕ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨ ꯀꯃꯤꯇꯤꯅ ꯀꯣꯟꯅꯕꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯅꯪꯒꯤꯗꯣ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯗ ꯍꯪꯉꯛꯑꯝꯃꯨ ꯀꯣꯟ ꯍꯥꯏꯔꯦꯕ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯔꯨ ꯇꯥꯔꯒꯗꯤ ꯌꯥꯔꯣꯏꯗꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯇꯟꯖꯥ ꯑꯗꯨ ꯎꯠꯄꯒꯤ ꯇꯟꯖꯥꯗꯣ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯤ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯎꯠꯄꯤꯔꯝꯕ ꯃꯌꯥꯝꯁꯦ ꯃꯈꯥ ꯇꯥꯅ ꯂꯥꯛꯏꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯌꯨꯠꯀꯤ ꯑꯣꯏꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯀꯣ ꯉꯁꯥꯏ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯊꯕꯛ ꯐꯪꯕ ꯏꯁꯥꯒꯤ ꯁꯦꯇꯤꯁꯐꯦꯛꯁꯟꯁꯨ ꯅꯠꯇꯕ ꯂꯦꯝꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯇꯧꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯃꯤꯅꯤ ꯍꯧꯖꯤꯛ ꯑꯣꯂꯤꯚꯔꯒꯤ ꯑꯣꯏꯕ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯔꯤ ꯑꯗꯨꯒ ꯃꯊꯪꯁꯨ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯁꯃꯤꯠ ꯌꯥꯎꯒꯗꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯍꯥꯏꯇꯥꯔꯒꯗꯤ
मोइन सुम हाइजबनी को ख्वाइदगी चौखटप लमजे क्रम कांद ओइनी हाइब मतमदा लमदुदा ख्वाइदगी एंटरप्रेन्योर यामना मसिंग लेबा जमदुदा ओइनी हाइबनेबा अहाकी होय अखोय बाबाना पामजबा इंजीनियरिंग तम पामजबा अदुदि अई दुम एग्जाम थाजगेबा अदुदा खलक्तरगदी थवाई नुंगाइदबा तोबिगनोबा नतबिदा अखोयगी फीजिदने अतु अइना सिदा सेलिबा अइगी कोट मक्सिजु अइना इमानबगै हाइको ओलिवर नोइदि पैसा यामना पाइबनी कोट लयु अदु लयु नैना कैदोबि लयुदनो अइगी कोटसि इसागी लेजबि इसान डिजाइन तौजगनी तौरगा तौयेबा पैसा जम पाइजबना सदरि असम हायर कांदा अइदी इमा इपादु डिपेंड तौनिंगदे मोय पैसा पाइ अइदी पैसा पाइजदे सिंग हायर कांदा अइगी वखलोंदी इसाना थबक पिजबा हाइबदुनेबा अइगी वखलोंदी हाइवा इना पैसा जे तुंगजनजरगा ngsaigi रेडीमेड गार्मेंट्स होइना समाइनो इना सीजे हुजिपोक्ता सिगी ममलजे डिजाइनर साबे 10000 योवेबा सीजे मयामना दिलैब ngमोयेबा सिदि इसागी तोंदा थाजबगिनेबा सीजे अखोइना होंधन हाइदि मयाम सारगदि खोंगिदना रेडीमेड गार्मेंट्स होइना दुमाइना अखोइगी चारै खुदोलगी ब्रांड जे सी चारै खुदोलगी ब्रांड जे ओइना शोरूम गी टाइपता इना हांगदोरगा रेडीमेड गार्मेंट्स फुरित फिरोन खंग्राव मयाम कोट सुटाई लोइन मयाम जे रेमोन गी टाइपता कंप्लीट सेट ओइना दुमाइना दुगुमबगी शोरूम उबमा हांगनिंगे प्लस आई हान लिंक से कना मपालम का लिंक सांकना याम कना होनजरी खर खर जुंगम जरी हुजिकता सगचरगा थादोकपा अदुदगिदि कमाइना होंदा हनगदगे जे अखोइदि इयोंग फिदा साबनी कोंदा साबनी कमाइना होंदा हनगदगे जे मेसिन लाए मेसिन साबा ngमेबा यामना होंदरनी अदुमाइना कंपीट तौरगा चौखटनबा ओइना तौजगेना सिगी प्लान्स दि लेप्तन लेजरी इंगोंदा अतै अतै इंजीनियरिंग थाब खुबे अदुबि तौजनी इना दु अदो मथंगी चक्कदा प्रोग्राम हाइतारगदी एशियन वर्ल्ड मॉडल यूनाइटेड नेशन अना एमुन अना अदुगिजु इनविटेशन लाए थाजलुबदा लिंक थाजलुबदा लाए सिजु थाईलैंड चकनी मथंग जही फेब्रुवारी की तारीख 19 दा मसिगिजु दा आइना हाइजाबदो सोशल वर्क तोबो मतमददी युमदगी सुम मुथोगा तोबदि सोशल वर्क नतेबा इसाना तौजगदमनेबा अदुना इसादि पैसा पाइजदेबा अदुना मसिगी जे रजिस्ट्रेशन फी जे हुनबजे ngमजदरी कमाइना तौजिगेना आई दुम इसाना ngमजनबा दुम होनाजरी युमदा हाइदनबो यम फजब वखलोनी तौरिबसिंगसी अदुगा हौजिक गसाइगी श्रीलंका की तौगिबैसे सिदा करी इशू पुखलमे मरोइना मणिपुर की लेबसे तोवान तोमा कंट्री सिंगी रिप्रेजेंटेटिव याव लाकिबनी हंदक पांथोगिबा श्रीलंका की समिट सिददी करी इशू न पुखलमे से गोबनो हंदक इशू सिदा अखोइगी इंडिया की ओइना मणिपुर की ओइना इन पुखलबि इशू जेंग साइगी चमानना दुम एंटरप्रेन्योर मता दुम पुखलमे अखोइगी फ्रैक्चर ओइबा इंडिया जे चाही खुदिंगी इंजीनियरिंग कतदा लाख लाख हेना अखोइगी ग्रेजुएशन थोलेबा मेडिकल की तोथोखरा मै तोथोखरा मयाम थोलेबा मसी मैम थबक पीब ngमोइबा गवर्नमेंट सुngम ngमोइबा मसीगी सुजिंगजे अखोइना एंटरप्रेन्योर की मतंगजिदा म पुखलमे अदगिदि मोइ मोइगी लमगी पुखल मयाम दो अखोइना लास्ट कइनो म सेमे बुकलेट म सेमे अखोइगी श्रीलंकन यूथ डिक्लेरेशन अखोइगी नहाजिंगी डिक्लेयर तौरे मसीदा याना जी न तोबो डिक्लेरेशन जे मसी सेमगा लमगी मंत्री जिंगदा पिसलगा सिगी ताक्से तौबिउ मसी तौदबा यादे न अखोइना कइनो तौसनबा अखोइगी पार्लियामेंट फमगा चमानैबा पार्लियामेंट मोइ गवर्नमेंट की ओइजगिबा सरकार की ओइजगिबा सिजना अखोइगी यूथ जिंगी ओइजबो अनऑफिशियल हाइदि करै हाइनि अदुमाइन हाइदि गवर्नमेंट की नतबिदा अदुमाइन ओइजबो इंडिया की ओइना दी मी क्याम चले अखोइ इंडिया ओइना ने अखोइगी मी जे पुलप चमिनदरेबा मथम लांगनैबा आइन मसिंग थीबा कांदने इंडिया की ओइना कोन अखोइ फोटो नमिनैबा मसिंग थीबा कांद कुन मया खता होय अद मोय पुखलप तो अद इशू सिंग से कोई एंटरप्रेन्योर की मतंग दा अदुगा कनो की मतंग बुखत बेरे मेदना अतो तो स्टेट की इशू सिंग से अब जे करिनो लेरी सिंग से अदुगी हारगै यामना फजब क्वेश्चन अदु हार कांदा याम नुंगाइ जरे मसाइगी डॉक्टर अर्चना ना अखोइगी असम दगी अम यावे मसामक से कनो स्कूल की प्रिंसिपल ओइरगा अखोइगी टी बोर्ड ना असि असम की टी बोर्ड ना अदुगी एनजीओ म लिखले माना मसाइगी माना जे हाय ओलिवर अखोइ नहाजिंगजे तुमिना फमबगी मतम नते हंदकती सोइगदमनी हंदकती सोइबगी स्टेजनी सोइबदी थबक याम तौ हाइबा थबक याम तौरदी सोइबजी याव तामिना मसाइगी माजिना डॉक्टर अर्चना जिना मसाइगी टी बोर्ड जिगी माना एनजीओ जि लिखलगा खगी खुंगंग लैबा नहा करिबा हनुबी असोन असमा याम दो मोइदी थबक चु यामना तौबा ngमरोय चा हेकपुदुदी लाइदना अदुमाइन तौरगा कैटेगरी दो नहागिना अदु हनुबिगिना अदु खितंग चाविना अदु अदुमाइना कैटेगरी करी खाइदोक पिरमे त्रिपुरा दगी जु लाए याम नुगाइबम नखोइ नॉर्थ ईस्ट दगी मणिपुर ने त्रिपुरा ने असम ने अदुमाइन तौरगा अखोइ अहुम जे पुंजलगा अखोइ अहुमना नॉर्थ ईस्ट की रिप्रेजेंट तौरे काइन तौरगा मणिपुर असम त्रिपुरा काइना मा काइन तौरगा अदुमाइना यामना नुगाइबम ओइ अतै अतै लम दगी जु खरगपुर दगी हक्तिंगना थेंगना होवी केनो मुंबई दगी मा थेंगनै मुंबई दगी मानबजे कमाइन तौगेदा माजिना अखोइगी करी हाइनी मागी एंटरप्राइजेस से अखोइगी एडवर्टाइजमेंट ओइबा हाइदि अखोइ मणिपुर की योंग फी जे उत्पंग प्रमोट तौनिंगेबा
ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯒ ꯇꯥꯟꯅꯔꯒ ꯃꯈꯣꯏꯅ ꯑꯃꯨꯛꯀ ꯎꯠꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯑꯃ ꯂꯤꯡꯈꯠꯆꯔꯝꯃꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯦ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯍꯥꯏꯕ ꯃꯁꯥ ꯃꯁꯥꯅ ꯊꯕꯛ ꯂꯣꯏꯅꯃꯛ ꯄꯤꯖꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯗꯨꯝ ꯀꯨꯏꯔꯦ ꯂꯩꯔꯤꯁꯤ ꯂꯥꯛ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯊꯕꯛ ꯐꯪꯗꯅ ꯂꯩꯔꯤ ꯑꯗꯣ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯗ ꯑꯗꯨꯝ ꯏꯕ ꯈꯛꯇꯃꯛ ꯋꯥꯏꯠ ꯀꯣꯂꯔ ꯖꯣꯕ ꯄꯤꯕ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯖꯣꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯒꯤ ꯑꯗꯒꯤ ꯀꯣꯟꯁꯇꯦꯕꯜ ꯂꯧꯕꯒꯤ LDC ꯂꯧꯕꯒꯤ ꯑꯗꯨꯒ ꯏꯁꯨ ꯃꯌꯥꯝꯁꯨ ꯂꯩꯔꯤꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯦꯖ ꯑꯦ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯌꯨꯠ ꯑꯦꯋꯥꯔꯗꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯁꯨꯝ ꯊꯤ ꯂꯩꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯜꯇꯔꯅꯦꯇꯤቭ ꯑꯃ ꯍꯧꯖꯤꯛ ꯍꯥꯏꯕꯤꯗꯨꯅꯤ ꯑꯣꯂꯤꯚꯔꯅ ꯑꯩꯈꯣꯏꯒꯤ ꯆꯔꯩ ꯐꯤꯁꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯆꯠꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯖꯥꯏꯟ ꯏꯚꯟ ꯀꯣꯠꯀꯤꯕꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯇꯤ ꯁꯥꯔꯠꯄꯨ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯃꯌꯥꯝ ꯄꯨꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯀꯗꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯊ꯭ꯔꯁ ꯑꯦꯔꯤꯌꯥꯁꯦ ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤꯗꯤ ꯆꯍꯤ ꯆꯥ ꯀꯌꯥ ꯑꯃ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯍꯤꯡꯉꯝꯕꯅꯦ ꯌꯥꯝꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯍꯤꯡꯉꯝꯕꯅꯦ ꯆꯍꯤ ꯀꯌా ꯑꯃꯒꯤ ꯀꯜꯆꯔ ꯍꯤꯁꯇ꯭री ꯂꯩꯖꯩ ꯀꯪꯂꯥꯒꯤ ꯃꯅꯨꯡꯗ ꯅꯨꯡ ꯊꯤꯖꯤꯜꯂꯨ ꯃꯇꯝꯗ ꯑꯗꯨꯒꯤ ꯅꯨꯡꯗꯣ ꯆꯥꯏꯅꯥꯗꯒꯤ ꯍꯦꯟꯅ ꯂꯤꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯛꯄ ꯂꯝꯗꯝꯅꯦ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯛꯄ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯀꯗꯥꯏꯗ ꯀꯔꯤ ꯊꯤꯖꯤꯟꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯟꯊꯅ ꯌꯥꯗꯅ ꯑꯩꯈꯣꯏ ꯍꯧꯃꯤꯟꯅꯔꯛꯑꯦ ꯆꯦꯡ ꯆꯥꯛꯁꯤꯁꯨ ꯌꯥꯝꯅ ꯐꯩ ꯀꯤꯍꯣꯝꯁꯨ ꯌꯥꯝꯅ ꯐꯩ ꯁꯤꯡꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯌꯦꯕ ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯥꯖꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯤꯍꯣꯝꯅꯦ ꯄꯦꯁꯟ ꯐ꯭ꯔꯨꯠꯅꯦ ꯁꯤꯡꯅꯦ ꯁꯄ꯭ꯂꯥꯏ ꯇꯧꯋꯣꯅ ꯍꯥꯏꯔꯛꯑꯦꯅ ꯇꯥꯏꯌꯦꯕ ꯁꯄ꯭ꯂꯥꯏ ꯇꯧꯕꯁꯦ ꯄꯣꯠꯊꯣꯛꯇꯣ ꯄꯤꯕ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯃꯄꯥꯟ ꯂꯝꯗ ꯂꯣꯏ ꯆꯦꯜꯂꯦ ꯃꯦꯁꯤꯟꯗꯕꯨ ꯑꯣꯏꯔꯦ ꯑꯃꯗꯕꯨ ꯑꯣꯏꯔꯦ ꯃꯄꯥꯟ ꯂꯝꯗ ꯂꯣꯏ ꯆꯦꯜꯂꯦ ꯃꯦꯁꯤꯟꯗꯨꯗꯤ ꯂꯣꯏ ꯆꯦꯜꯂꯛꯑꯕꯅꯤꯅ ꯇꯥꯡꯉꯦ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯈꯨꯠꯅ ꯑꯣꯏꯅ ꯁꯨꯔꯦ ꯈꯨꯠꯅ ꯁꯨꯔꯕꯅꯤꯅ ꯑꯃꯨꯛꯀ ꯇꯥꯡꯉꯦ ꯑꯗꯨꯗꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯕꯟ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯃꯨꯛꯀ ꯂꯦꯟꯁ꯭ꯂꯥꯏꯠ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯗꯨꯒꯤ ꯇꯧꯔꯛꯄ ꯀꯥꯟꯗꯨꯗ ꯃꯄꯥꯟ ꯂꯝꯗ ꯄꯨꯊꯣꯛꯈꯤ ꯃꯇꯝꯗꯗꯤ ꯁꯤꯡꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯉꯦꯕ ꯌꯥꯝꯅ ꯐꯔꯒꯁꯨ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯁꯨꯃꯥꯏꯅꯁꯨ ꯄꯥꯎ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯦ ꯐꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯥꯔꯟꯁꯦ ꯑꯩꯈꯣꯏꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯊꯥꯏꯂꯦꯟ ꯆꯥꯏꯅꯥ ꯃꯦꯟꯃꯥꯔꯂꯣꯝꯗꯒꯤ ꯂꯥꯛꯑꯦꯅ ꯇꯥꯏꯌꯦꯕꯀꯣ ꯂꯥꯛꯑꯒꯅꯦ ꯃꯅꯤꯄꯨꯔꯁꯦ ꯄꯥꯁ ꯇꯧꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯄꯥꯁ ꯇꯧꯔꯒꯅꯦ ꯄꯥꯁ ꯇꯧꯔꯝꯃꯒꯅꯦ ꯆꯦꯟꯅꯩ ꯕꯦꯡꯒꯂꯣꯔꯂꯣꯝꯗ ꯆꯠꯈꯤꯕ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯦ ꯆꯦꯟꯅꯩ ꯕꯦꯡꯒꯂꯣꯔꯗ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯔꯒꯅꯦ ꯂꯪꯁꯦ ꯁꯨꯡꯗꯣꯛꯑꯒꯅꯦ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯌꯧꯔꯛꯑꯦꯅ ꯇꯥꯏꯌꯦꯕ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯗꯗꯤ ꯂꯪꯗꯨꯗꯤ ꯈꯪꯇꯥꯡ ꯇꯥꯡꯉꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯄꯤꯔꯒ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯦ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯐꯥꯖꯤꯜ ꯊꯝꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁ꯭ꯇꯣꯛꯇꯣ ꯊꯝꯍꯧꯔꯒ ꯃꯅꯤꯄꯨꯔꯁꯤꯗ ꯀꯝꯄꯅꯤꯗꯣ ꯂꯤꯡꯈꯠꯍꯧꯔꯒ ꯑꯩꯈꯣꯏꯅ ꯆꯦꯟꯅꯩꯗ ꯁꯄ꯭ꯂꯥꯏ ꯇꯧꯔꯒꯗꯤ ꯕꯦꯡꯒꯂꯣꯔꯗ ꯁꯄ꯭ꯂꯥꯏ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯗꯨꯅꯦꯕ ꯃꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯈꯪꯖꯕꯒꯤ ꯋꯥ ꯈꯛꯇꯅꯦ ꯑꯩꯅ ꯀꯔꯤ ꯉꯝꯃꯨꯅꯤ ꯑꯩꯅ ꯉꯝꯖꯕ ꯈꯛꯇ ꯍꯥꯏꯖꯕꯅꯦꯕ ꯁꯔꯀꯥꯔꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯂꯨꯞ ꯍꯣꯜ ꯃꯌꯥꯝꯗꯣ ꯊꯤꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯌꯥꯝꯁꯦ ꯀꯧꯈꯠꯂꯒ ꯈꯟꯅꯃꯤꯟꯅꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗꯤ ꯃꯌꯥꯝꯁꯤꯁꯨ ꯑꯩꯅ ꯁꯨꯝ ꯑꯩꯁꯦ ꯁꯛꯇꯥꯛꯄꯤꯌꯨ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯆꯗꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯇꯥꯟꯅꯕꯤꯔꯒ ꯀꯩ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯇꯥꯟꯅꯕꯤꯔꯒꯅꯦ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯁꯖꯦꯁꯟꯁꯨ ꯂꯧꯍꯟꯖꯅꯤꯡꯉꯦ ꯑꯗꯨꯗꯒꯤꯗꯤ ꯇꯥꯍꯟꯖꯅꯤꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯁꯨꯡꯁꯣꯏ ꯆꯥꯎꯈꯠꯂꯛꯀꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯟꯕ ꯑꯃꯗꯤ ꯆꯪꯉꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯆꯪꯉꯦ ꯑꯗꯨꯗꯒꯤꯗꯤ ꯑꯁꯣꯏꯕꯗ ꯂꯣꯏꯅꯃꯛ ꯁꯣꯏꯔꯛꯀꯅꯤ ꯑꯩꯁꯨ ꯁꯣꯏꯔꯛꯀꯅꯤ ꯒꯚꯔꯟꯃꯦꯟꯠꯁꯨ ꯁꯣꯏꯅꯤ ꯃꯥꯁꯨ ꯁꯣꯏꯅꯤ ꯂꯣꯏ ꯁꯣꯏꯅꯤ ꯁꯣꯏꯕꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤꯗꯪ ꯌꯦꯡꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯆꯥꯎꯈꯠꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯑꯗꯨꯅ ꯑꯃꯈꯛꯇꯪ ꯑꯣꯏꯍꯜꯂꯒ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯆꯪꯁꯤꯟꯃꯤꯟꯅꯁꯦ ꯍꯥꯏꯕ ꯉꯁꯥꯏ ꯌꯥꯝ ꯐꯖꯕ ꯇꯥꯛꯄꯤꯕ ꯑꯩꯈꯣꯏ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯒꯤ ꯋꯥꯐꯝꯁꯤ ꯂꯥꯛꯑꯀꯥꯟꯗ ꯆꯔꯩ ꯐꯤꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯖꯥꯏꯟ ꯇꯧꯅ ꯄꯨꯊꯣꯛꯅꯕꯒꯤ ꯋꯥꯐꯝꯗꯨ ꯊꯝꯕꯤꯔꯤ ꯁ꯭ꯋꯥꯏꯁꯤꯅ ꯉꯁꯥꯏ ꯍꯥꯏꯕꯤꯗꯣ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯗ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯔꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯛꯇꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯨꯒꯔ ꯀꯦꯟꯒꯤ ꯑꯗꯒꯤ ꯂꯣꯏꯇꯥꯝ ꯈꯨꯅꯧꯒꯤ ꯃꯌꯥꯝ ꯃꯨꯠꯈꯤꯕꯁꯤꯡꯁꯦ ꯁꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯏꯚꯟ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯀꯦꯟꯗꯜꯁꯤ ꯐꯖꯅ ꯁꯥꯔꯒ ꯌꯣꯟꯅꯔꯝꯃꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯕꯔꯃꯥꯔꯣꯝꯗꯒꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯑꯦꯕ꯭ꯔꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯤꯡꯁꯤ ꯏꯚꯟ ꯍꯧꯖꯤꯛ ꯕ꯭ꯔꯍꯃꯥꯅ ꯁꯥꯄꯣꯟꯗꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯇꯔꯖꯦꯟꯗꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯇꯨꯠꯄꯦꯁꯄꯨ ꯑꯣꯏꯔꯣ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯕ꯭ꯔꯍꯃꯥꯅ ꯂꯟꯗꯥꯗꯕ ꯕ꯭ꯔꯍꯃꯥꯔꯣꯝꯗꯒꯤ ꯆꯪꯗꯕ ꯄꯣꯠ ꯑꯃꯇ ꯂꯩꯇ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯕ꯭ꯔꯍꯃꯥꯒꯤ ꯂꯥꯛꯄ ꯍꯥꯏꯁꯦ ꯆꯩꯅꯥꯔꯣꯝꯒꯤ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯇꯧꯔꯣ ꯑꯃ ꯑꯦꯅꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯊꯥꯖꯤꯜꯂꯛꯏ ꯃꯌꯥꯝꯁꯦ ꯆꯩꯅꯥ ꯉꯥꯛꯇꯅꯦꯕ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯗꯒꯤ ꯕꯣꯝꯂꯥ ꯑꯃ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯒꯅꯦꯁꯁꯦ ꯁꯤꯐꯧꯗ ꯆꯩꯅꯥꯅ ꯁꯥꯕ ꯍꯧꯔꯛꯏ ꯑꯗꯨ ꯒꯅꯦꯁꯇꯨꯗꯤ ꯆꯩꯅꯥꯅ ꯁꯥꯔꯗꯨꯗꯤ ꯂꯣꯏꯔꯦ ꯊꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯆꯅꯨ ꯑꯦꯁꯣꯁꯤꯌꯦꯠꯀꯤ ꯏꯆꯦ ꯑꯃ ꯆꯦꯅ ꯁꯥꯕ ꯀꯩꯅꯣꯗꯣ ꯄꯦꯟꯁꯤꯜ ꯀꯣꯂꯝꯗꯣ ꯑꯗꯨꯁꯨ ꯑꯩ ꯄꯨꯖꯩꯌꯦꯕꯀꯣ ꯑꯩꯗꯤ ꯄꯪꯄꯨꯗ ꯄꯨꯏ ꯑꯩꯅ ꯈꯪꯗꯦ ꯃꯅꯤꯄꯨꯔꯤ ꯑꯣꯏꯕꯁꯦ ꯑꯩꯗꯤ ꯄꯪꯄꯨꯗ ꯄꯨꯏ
ꯀꯩꯗꯧꯗꯣꯅꯣꯗꯤ ꯈꯪꯗꯕ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯇꯨꯁꯤꯒ ꯇꯧꯏ ꯃꯌꯥꯝꯁꯦ ꯈꯨꯗꯛꯀꯤꯅꯦꯕ ꯀꯃꯥꯏꯅ ꯇꯧꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯅꯦ ꯁꯤꯒꯤ ꯁꯃꯤꯠꯁꯤꯗꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯁꯦ ꯃꯥꯒ ꯎꯅꯩꯌꯦꯕꯀꯣ ꯋꯥꯔꯤ ꯌꯥꯝ ꯇꯥꯟꯅꯩ ꯃꯥꯅꯁꯨ ꯀꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯐꯣꯔꯦꯁꯀ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯈꯠ ꯃꯇꯨꯡ ꯏꯟꯅ ꯃꯦꯁꯤꯅꯔꯤ ꯃꯌꯥꯝ ꯄꯨꯊꯣꯛꯑꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯂꯨꯁꯟꯁꯦ ꯊꯣꯛꯍꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯡꯅꯕ ꯍꯧꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯁꯦ ꯁꯤꯡꯅꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯗꯤ ꯃꯥꯟꯕ ꯁꯨꯅꯥꯃꯤꯒ ꯊꯣꯛꯏꯕ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯗꯤ ꯃꯥꯟꯕ ꯑꯥꯔꯇꯤꯐꯤशिꯌꯦꯜꯂꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯩꯈꯨ ꯊꯥꯔꯨꯕꯗꯨꯅ ꯍꯧꯖꯤꯛ ꯑꯥꯔꯊꯀ꯭ꯋꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡ ꯏꯁꯤꯡ ꯐꯠꯂꯛꯄ ꯃꯇꯝꯗ ꯅꯦꯆꯔꯦꯜꯅꯗꯤ ꯍꯥꯏꯖꯕ ꯑꯗꯨ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯐꯣꯔꯦꯁ ꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯁꯤꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯦꯟꯗꯨ ꯄꯤꯌꯦꯕ ꯑꯗꯨ ꯄꯤꯕ ꯃꯇꯝꯁꯤꯗ ꯄꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯄꯦꯟ ꯄꯤꯁꯤꯜ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯏ ꯂꯪꯊꯣꯛꯑꯀꯥꯟꯗ ꯃꯔꯨ ꯌꯥꯎꯏ ꯂꯧꯊꯣꯛꯑꯀꯥꯟꯗ ꯇꯧꯅꯅꯕ ꯄꯤꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯍꯥꯏ ꯌꯥꯝꯅ ꯐꯕꯅꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯍꯥꯏ ꯁꯤ ꯂꯨꯄꯥ 10 ꯄꯤ 15 ꯄꯤꯌꯦꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯌꯥꯝꯅꯕꯨ ꯐꯩ ꯍꯥꯏꯌꯦꯕꯀꯣ ꯃꯅꯤꯄꯨꯔꯗꯤ ꯀꯔꯤ ꯍꯥꯏꯕꯤ 10 ꯄꯤꯕ ꯄꯦꯟꯁꯤꯜꯗꯨꯕꯨ ꯇꯥꯡꯉꯤ 15 ꯄꯤꯕ ꯀꯣꯂꯣꯝꯗꯨꯕꯨ ꯇꯥꯡꯉꯤ ꯀꯩꯁꯨ ꯅꯠꯇꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯔ ꯄꯦꯟꯅꯤ ꯂꯨꯄꯥ 150 ꯄꯤ ꯗꯣꯛ ꯂꯥꯎꯅ ꯊꯣꯛꯅꯤ ꯏꯖꯠꯇ ꯔꯤꯕꯣꯛꯀꯤꯅꯤ ꯑꯦꯗꯤꯗꯥꯁꯀꯤꯅꯤ ꯈꯣꯡꯎꯞ ꯇꯣꯡꯉ ꯂꯥꯛꯀꯅꯤ ꯆꯞ ꯃꯥꯟꯅꯕ ꯃꯤ ꯔꯤꯕꯣꯛ ꯑꯦꯗꯤꯗꯥꯁ ꯇꯣꯡꯉꯤꯕ ꯃꯤꯗꯨꯅ ꯀꯥꯔ ꯐꯖꯕ ꯀꯨꯝꯊꯔꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯗꯣ ꯂꯨꯄꯥ 5ꯒꯤ 2 ꯇꯧꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦ ꯇꯥꯡꯉꯤꯕ ꯃꯔꯝꯁꯤꯗ ꯁꯤꯖꯤꯟꯅꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯗꯕꯒꯤꯅꯦꯕ ꯃꯌꯥꯝꯁꯦꯕꯛ ꯉꯁꯤ 1,000 ꯂꯩꯕꯗꯣ ꯍꯌꯦꯡ 5,000 ꯂꯩꯒꯦꯅ ꯑꯣꯔꯗꯔ ꯂꯥꯛꯑꯣꯕ ꯑꯗꯨꯗꯤ ꯉꯁꯤ ꯂꯨꯄꯥ 10 ꯄꯤ ꯄꯣꯠꯇꯣ ꯍꯟꯊꯔꯒꯦ ꯂꯨꯄꯥ 9 ꯍꯟꯊꯕꯤꯔꯒꯦ ꯍꯟꯊꯔꯛꯀꯗꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯖꯦꯕ ꯇꯥꯡꯉꯝꯒꯅꯤꯕ ꯑꯩ ꯁꯤ ꯇꯥꯡꯉꯦꯕ ꯁꯤꯒꯤ ꯀꯣꯠꯁꯦ ꯍꯟꯗꯛ ꯑꯅꯧꯕ ꯆꯥꯔꯛꯇ꯭ꯔꯦ ꯍꯟꯗꯛ ꯑꯅꯧꯕ ꯑꯃ ꯇꯨꯒꯦ ꯇꯧꯕꯅꯦꯕ 10,000 ꯂꯩꯇꯕꯒꯤ ꯇꯣꯛꯑꯦꯕ ꯍꯟꯗꯛꯀꯤ ꯁꯤ ꯁꯃꯤꯠ ꯌꯥꯎ ꯆꯠꯄꯁꯤꯁꯨ ꯌꯨꯝꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯍꯣꯇꯦꯜ ꯇꯪꯈꯥꯏꯅꯦ ꯃꯣꯏꯅ ꯍꯣꯇꯦꯜꯒꯤ ꯄꯨꯊꯣꯛꯑꯦ ꯆꯠꯄꯁꯦ ꯑꯩꯅ ꯄꯨꯊꯣꯛꯆꯒꯗꯕꯅꯦꯕ ꯃꯁꯤꯐꯥꯎꯗ ꯑꯩꯅ ꯌꯨꯝꯗ ꯍꯥꯏꯗꯨꯃ ꯈꯪꯉꯦ ꯌꯨꯝꯗ ꯍꯥꯏꯗꯕꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯌꯣꯜꯂꯒ ꯑꯩꯁꯦ ꯆꯠꯂꯦꯕ ꯌꯥꯎꯕ ꯄꯩꯁꯥ ꯄꯥꯏꯖꯗꯦꯕ ꯁꯤꯟꯅꯔ ꯑꯩ ꯄꯩꯁꯥ ꯄꯥꯏꯗꯦꯕ ꯏꯅꯦꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯄꯩꯁꯥ ꯅꯠꯇꯦꯕ ꯏꯅꯦꯒꯤ ꯂꯩꯖꯩꯗꯨꯗꯤ ꯑꯩꯅ ꯁꯦꯝꯒꯠꯆꯒꯗꯕꯅꯦꯕ ꯑꯗꯨꯅ ꯂꯨꯄꯥ 10,000 ꯄꯤꯕ ꯄꯣꯠꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ 1,000 ꯁꯥꯔꯛ ꯇꯥꯔꯒꯗꯤ ꯍꯣꯡꯊꯔꯛꯑꯅꯤꯅ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯄꯥꯝꯖꯅ ꯏꯁꯥꯅ ꯏꯁꯥꯅꯤ ꯑꯩꯅꯤꯅ ꯄꯥꯝꯖꯅ ꯆꯠꯆꯦꯕ ꯉꯁꯥꯏꯒꯤ ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯕꯤꯖꯦꯕ ꯆꯥꯏꯅꯥ ꯂꯣꯝ ꯃꯦꯟꯃꯥꯔ ꯂꯣꯝꯗꯤ ꯍꯧꯔꯛꯐꯝ ꯃꯁꯛ ꯌꯥꯝ ꯈꯪꯉꯦꯕ ꯋꯥꯔꯜꯗ ꯗꯨꯄ꯭ꯂꯤꯀꯦꯠ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕꯒꯤ ꯃꯔꯛꯇ ꯆꯥꯏꯅꯥꯁꯤꯅ ꯇꯣꯞꯅꯦꯕ ꯃꯣꯏ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯉꯦꯕ ꯆꯥꯏꯅꯥꯒꯤꯗꯤ ꯃꯣꯏꯒꯤ ꯄꯣꯠ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦ ꯐꯦꯁꯕꯨꯛꯇ ꯃꯣꯏꯗꯤ ꯊꯤꯡꯖꯜꯂꯦ ꯃꯣꯏꯒꯤ ꯋꯤꯕꯣ ꯁꯤꯖꯤꯟꯅꯅꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯣꯔꯤꯌꯥꯒꯤꯅꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯒꯤꯅꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯁ ꯇꯥꯡꯃꯜꯂꯤ ꯀꯥꯏꯅ ꯀꯣꯔꯤꯌꯥꯒꯤ ꯑꯗꯨ ꯄꯤꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯦꯀꯞꯀꯨꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯆꯠꯅꯕꯤ ꯑꯃ ꯁꯦꯝꯗꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦ ꯇꯧꯔꯒ ꯁꯤꯖꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯤ ꯃꯥꯂꯦꯝ ꯃꯁꯥ ꯅꯝꯃꯤꯁꯤꯁꯨ ꯅꯝꯗ꯭ꯔꯁꯨ ꯌꯥꯏ ꯑꯩ ꯑꯁꯤꯗꯁꯨ ꯑꯩꯒꯤ ꯑꯦꯋꯥꯔꯗ ꯌꯧꯀꯥꯟꯗꯁꯨ ꯅꯝꯖꯩꯌꯦꯕ ꯀꯔꯤꯅꯣ ꯍꯪꯉꯩ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯆꯠꯄ ꯀꯥꯟꯗꯁꯨ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯒꯤ ꯑꯦꯋꯥꯔꯗ ꯂꯧꯕ ꯀꯥꯟꯗꯁꯨ ꯑꯩꯒꯤ ꯆꯄꯜ ꯂꯧꯊꯣꯛꯑꯦꯕꯀꯣ ꯆꯄꯜ ꯂꯧꯊꯣꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯪꯉꯛꯑꯦ ꯅꯣꯏ ꯀꯜꯆꯔꯅ ꯑꯩꯈꯣꯏꯅ ꯆꯄꯜ ꯂꯧꯊꯣꯛꯄꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝ ꯂꯦꯟꯗ ꯂꯧꯊꯣꯛꯏ ꯂꯥꯏꯐꯝ ꯑꯩꯒꯤꯗꯤ ꯁꯤꯒꯤꯗꯤ ꯑꯩꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯩꯕꯨ ꯁꯛ ꯇꯥꯛꯀꯗꯕ ꯃꯐꯝꯅꯤ ꯑꯩꯒꯤꯗꯤ ꯂꯥꯏꯐꯝꯅꯤ ꯑꯗꯨꯅ ꯑꯩ ꯆꯄꯜꯁꯦ ꯂꯧꯊꯣꯛꯆꯕꯅꯤ ꯔꯦꯁꯄꯦꯛ ꯇꯧꯖꯕꯅꯤꯅ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯖꯦ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯖꯦ ꯍꯥꯏꯕ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯂꯤꯚꯔ ꯃꯔꯨꯑꯣꯏꯅ ꯔꯣꯜ ꯑꯣꯐ ꯌꯨꯠꯁꯦ ꯀꯔꯤꯅꯦꯅ ꯈꯜꯂꯤ ꯉꯁꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯆꯠꯇꯅ ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡ ꯈꯪꯅꯔꯦ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯅꯥꯠ ꯀꯜꯆꯔꯁꯤ ꯈꯪꯅꯕ ꯍꯟꯗꯛꯀꯤ ꯁ꯭ꯔꯤ ꯂꯪꯀꯥꯗꯁꯨ ꯎꯠꯄꯤꯗꯅ ꯏꯚꯟ ꯁꯤꯗ ꯑꯩꯈꯣꯏ ꯅꯪꯅ ꯒꯤꯐ ꯄꯤꯕꯗ ꯇꯧꯔꯤꯕ ꯐꯩꯖꯣꯝ ꯁꯦꯠꯇꯅ ꯑꯩꯈꯣꯏꯒꯤꯀꯣ ꯈꯨꯗꯩ ꯁꯦꯠꯂꯒ ꯈꯨꯗꯩ ꯍꯪꯒꯄꯥꯟ ꯁꯦꯠꯂꯒ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯑꯣꯐ ꯌꯨꯠꯁꯦ ꯀꯔꯤꯅꯤ ꯍꯥꯏꯕ ꯑꯦज ꯑꯣꯐ ꯔꯥꯏꯠ ꯅꯥꯎ ꯁꯤꯗ ꯀꯔꯤ ꯔꯣꯜ ꯑꯣꯐ ꯌꯨꯠꯁꯦ ꯀꯔꯤꯅꯦꯅ ꯈꯜꯂꯤ ꯔꯣꯜ ꯑꯣꯐ ꯌꯨꯠꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯎꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯗꯣ ꯏꯁꯩ ꯁꯛꯄꯗꯕꯨ ꯑꯣꯏꯔꯦ ꯑꯃꯗꯕꯨ ꯑꯣꯏꯔꯦ ꯊꯋꯥꯏ ꯇꯥꯅ ꯄꯤ ꯇꯥꯕ ꯃꯈꯩ ꯑꯩꯁꯨ ꯀꯞꯄ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯅꯦꯅꯒ ꯃꯃꯥꯡꯗ ꯍꯥꯏꯌꯦꯕ ꯏꯁꯇꯥꯟꯕꯨꯜ ꯆꯠꯂꯨꯕ ꯀꯥꯟꯗꯒ ꯇꯣꯛꯊꯣꯛꯑꯣ ꯃꯊꯪ ꯆꯠꯂꯨꯔꯅ ꯄꯩꯁꯥ ꯂꯩꯇꯦ ꯀꯥꯏꯅ ꯑꯗꯨꯕꯨ ꯑꯩ ꯀꯞꯈꯤꯑꯕ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯊꯣꯛꯇꯦ ꯑꯩ ꯀꯞꯄ ꯇꯨꯃꯤꯟꯅ ꯀꯞꯄꯦ ꯄꯤ ꯇꯥꯕ ꯃꯈꯩ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯅꯦ ꯇꯧꯔꯒꯅꯦ ꯔꯣꯜ ꯑꯣꯐ ꯌꯨꯠ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯁꯤꯅ ꯑꯣꯏꯅ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯍꯟꯖꯦꯕ ꯈꯪꯖꯔꯤꯕ ꯑꯩꯅꯅꯦ ꯅꯍꯥꯁꯤꯡꯗ ꯑꯃꯨꯛ ꯇꯥꯛꯄꯤꯖꯦꯕ ꯅꯍꯥꯁꯤꯡꯗꯨꯅ ꯑꯃꯨꯛ ꯈꯪꯖꯔꯀꯥꯟꯗ ꯑꯃꯨꯛ ꯇꯥꯛꯄꯤꯈꯤꯖꯦꯕ ꯑꯗꯨꯃꯥꯏꯅ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯇꯥꯏꯞꯇ ꯁꯟꯗꯣꯛꯈ꯭ꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯔꯣꯜ ꯑꯣꯐ ꯌꯨꯠꯁꯦ ꯑꯩꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛꯁꯦ ꯃꯁꯤꯗꯗꯤ ꯊꯋꯥꯏ ꯇꯥꯅ ꯇꯧꯕꯤꯁꯤ ꯑꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯖꯟꯁꯤ ꯑꯗꯨꯗꯒꯤꯗꯤ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯦ ꯄꯨꯟꯖꯜꯂꯒꯅꯦ ꯇꯥꯟꯅꯔꯒꯅꯦ ꯑꯗꯨꯒꯨꯝꯕ ꯁꯥꯒꯠꯁꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯒꯤꯗꯤ ꯔꯣꯜ ꯑꯣꯐ ꯌꯨꯠꯀꯤ ꯅꯍꯥꯒꯤ ꯑꯩꯒꯤ ꯔꯣꯜꯅ ꯈꯟꯖꯩ ꯑꯩꯒꯤ ꯔꯣꯜꯗꯤ ꯅꯍꯥ ꯃꯌꯥꯝꯕꯨ ꯈꯨꯝꯖꯜꯂꯒ ꯆꯥꯎꯈꯠꯄ ꯂꯣꯝꯗ ꯄꯨꯈꯠꯄ ꯑꯐꯠ ꯐꯠꯇꯒꯤ ꯃꯣꯏꯒꯤ ꯄꯔꯁꯟꯦꯜ ꯑꯣꯏꯕ ꯐꯕ ꯐꯠꯇꯕ ꯂꯣꯏ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯉꯁꯤ ꯑꯣꯂꯤꯚꯔꯒꯤ ꯆꯤꯜꯂ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ
असे अखोई कॉफी विद टाइम्स ऑफ मणिपुर लेंबिरक्तना मरुइना यूथ की रोल से कनो कमाई तौना हजी सिविल इंजीनियर अमन रोगसु लौरिबा रोल अदु एंटरप्रेन्योर की माइकैदा लाइबा मैम सिंग असि अखोई वरी साबिदना शेयरिंग तो बिदना वरी सनबि तंजाबी थगचरी अदु मखाताना अखोई अदा पांगथोकुदुरबा बैंकॉक ते पांगथोकुदुरबसतसु याम चावना माइ पाक्तना तोआन तोआन मखोई मणिपुर की इशू सिंगजी पुखलमगा मालेमदा सक्ताक नबु होनबदा अचौबा थोदांग लौबिरकनि हैबा थाजबा थमजरी थैंक यू वेरी मच ओलिबा खुरुमजरी ngasiगidi कॉफी विद टाइम्स ऑफ मणिपुर मतंग असो लसिनजरे मेंग ताबिरु सिंबुगा मुखना खुरमजबा लोरेना काइनदबे थंगजरी